Islamic tarik yengbasingna Abbasid Khalifa gi manga suba Amirul Mu'minin haibati Iraq ki Amirul Mu'minin oibiramba Harun Rashid bu kanana khangdaba leibage mahak sok sadet ko humfu humdoi dagi chanipan ga mapan March ki tang kun mari phawba tayong panba sida leibirami mahak mingchat yamna laikhiba pukchen chawba bichar chumba achumba chatpa amasung thaujan heiba yamna kathokpa ningthau ama Amirul Mu'minin ama oikhi Tagum sung mahaki punsida asumna achauba awangba thaki mioi pok amagi mingchat phangkiba se masigi biseda haibade tongda kari thongdo kam sung kanagi khut laikhibage haiba aduti kanana khangnabage tasengna mahaki yamna thot noba thajagumna fajaba leirangumna masa thot noba mahaki mitki mangal oiramba machanupa chahi tarak tangairiba ama nauna kainakhi Taseng na kaina kiba se ningthau kon da leina kaina kiba natte mahak na ningthau kon bu mama mapa bu dunia bu thadok laba matung da Allah ki manak ta yaukibani masigi yamna thamoi sokpa thaudok amakhak lei taseng na harbada mahaki machanupa ase burjuk singi haibada ahal laman Pir Mursid awang bathaki mioi pok singi manakta changba phamba amsung makhoi paktak inba amsung maduka loina na amal amsung yabada tawba misak ama oirami mahaki ngalinge gi punsida mahaki ikhlas pukchen sengba amsung Allah ta changjabagi matengna mahakurba ilahi phangba mewe ama haibatu oikhi tasengna kamilu wali thakte yauki aphong ba lagi mateng mahaki punsida lakpa do mahaktan natana mahaki naknaba singna phabo okhi Ayam pamatamda mahakna kabarsanda chatlammi amasung hairami nakoi khudingmak aikhoidagi hana dunia da leirambani dunia gi punsi oirambani haibati dunia gi mapu oirambani taigumsung dunia na nakoi bukan khiba ngamkhidre upai leitaraduna nakoi kabar yaurakledo kabar gi manung da nakoi kari thengnari amasung karam wahang pakhum taunakhi haiba ado aina khangjarabadi kaya da faram gaba ayam pamatamda mahakna sairing asi solammi Jana nungti ga ibu kihalli amasung asiba singi mathakta kapliba khonjel asina aibu awaba pokhalli nongwa mahak mapa ibungo ningthaugi manakta laklami matamaduda achau asang amasung phamnaiba mantri mandol sing mahaki haibadi ningthau konda pik thana leirami pakhang masa ama oiriba mahakna masada isam samba phi ama setlami amasung makokta phi amakaktamang etlami mahangna shetli illiba shetli chariba du obada phamnaiba sing aduna makhoi masen murum sonarami angaw nupa masa asigi pije chakchet asina aikhoi gi Amirul Mu'minin bu atoppa Amirul Mu'min singi mamang da chobhalle chang tahalle aikhoi gi Amirul Mu'minin na mahak warak labadi asigma lamsat ase thadokhiba yai Amirul Mu'minin Harun Rashid na hairi wafam singa simhakina kuangda Europa matamda masa ibungo bu kauraduna Haibiki ibungo nahang ni ipabu mimang da sobhaledo chang tahledo mahakna mapagi maphamda pakhumda ipi piramde adu mafam aduda tuangliba ucheka madam hang onsilami amadu hairami nahak pu sembiba mapu adugi mamingda aina nangbu kauri bani nahak aigi inakta lao amasung aigi khutta tonglu lao ucheka do pairak tunam haki khutta khudakta tonglami amuksu mahakna asumna hairami haujing nahak amuk na sagi na phamda hankro usek ado paikhi amasung hanagi maphamda tongkhirami masig matungda mahakna apokpada onsilami Amirul Mu'minin Harun Rashid asumna yamna thot nauna hajarami abajan asingmamakti abajana dunia bu nungsiwa aduna aibu chobhallabani haujikti ai hak abajan dagi lapna laikhrage khalle masi hairam laga mahak maphamado thadoktuna sakhirami Maagna satkhiba matamda Quran Sharif aman natana mahakna karigumba amanat amata loina khite salamdaida mamana yamna khamjakhi kapsakhi tagumsu mahakna mamada wafam amatang haijakhi madudi ayangna satlibase aigi punsigi pandam maksad adudani aibu thabirakpa mapu ibungo mahaki khuyadani mamana kaya khamjaba yadraba adudati mamana mamal yamlaba tampha thinba khudol amakhakhtang pirami mahak basra kauba mafam adu yaukhirami amasung thabak suraga hajira suraga sen khara tanjarami tabo mahak sayol amagi manungda supna tangi thangjanamit khaktamak thabak surami
ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯗꯨꯅ ꯆꯌꯣꯜ ꯑꯃ ꯀꯣꯟꯅꯅꯕ ꯈꯔꯆꯥ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯊꯥꯡꯖ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯕꯨ ꯑꯃꯤꯔ ꯕꯁ꯭ꯔꯤ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏ, ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯅꯥꯀꯜ ꯑꯃ ꯀꯤꯟꯊꯔꯝꯃꯤ꯫ ꯃꯗꯨ ꯁꯦꯝꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯇ꯭ꯔꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯕꯛ ꯑꯣꯔꯗꯔ ꯉꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯀꯨꯔꯥꯟ ꯁꯣꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯟꯊꯗꯅ ꯍꯪꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯤꯁꯇ꯭ꯔꯤꯒꯤ ꯊꯕꯛ ꯁꯨꯒꯦꯔꯥ? ꯃꯍꯥꯛꯅ ꯄꯟꯊꯗꯅ ꯈꯨꯝꯂꯝꯃꯤ, ꯍꯣꯏ, ꯀꯔꯤꯒꯤ ꯁꯨꯗꯅꯤ? ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ꯫ ꯍꯥꯏꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯊꯕꯛ ꯂꯧꯕꯤꯒꯗꯒꯦ? ꯑꯕꯨ ꯑꯃꯤꯔ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏ, ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯈꯨꯠꯁꯨꯃꯟꯗꯤ ꯅꯥꯃꯠ ꯑꯃꯒꯤ ꯗꯤꯔꯍꯝ ꯑꯃꯒ ꯗꯥꯅꯤꯛ ꯑꯃ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗ ꯂꯨꯄꯥ ꯑꯃꯒ ꯄꯩꯁꯥ 15 ꯂꯧꯖꯒꯅꯤ꯫ ꯅꯃꯥꯖ ꯃꯇꯝꯗ ꯅꯃꯥꯖ ꯁꯣꯟꯕꯁꯨ ꯆꯠꯆꯒꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯁꯔꯇ ꯑꯅꯤꯃꯛ ꯌꯥꯔꯗꯨꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯗꯣ ꯁꯤꯟꯅꯔꯦ꯫ ꯃꯒ꯭ꯔꯤꯕ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯁꯨꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯤ 10ꯅ ꯁꯨꯕꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯗꯤꯔꯍꯝ 2 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯗꯤꯔꯍꯝ ꯑꯃꯒ ꯗꯥꯅꯤꯛ ꯑꯃ ꯈꯛꯇꯃꯛ ꯂꯧꯔꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯅꯗꯕ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥ ꯍꯥꯏꯔꯒ ꯑꯇꯣꯞꯄꯁꯤꯡꯗ ꯍꯪꯕꯗ ꯃꯈꯣꯏꯅ ꯈꯨꯝꯂꯝꯃꯤ, ꯃꯍꯥꯛꯇꯤ ꯁꯨꯞꯅꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯖꯗꯨꯔꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯏ, ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯃꯍꯥꯛ ꯊꯤꯕ ꯐꯪꯂꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯨꯍꯟꯅꯤꯡꯕꯗꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯊꯤꯕ ꯑꯃꯨꯛ ꯑꯩꯍꯥꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛ ꯀꯨꯔꯥꯟ ꯁꯔꯤꯐ ꯁꯣꯟꯗꯨꯅ ꯃꯖꯗꯨꯔꯤ ꯇꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯂꯥꯝ ꯇꯧꯔꯒ ꯃꯖꯗꯨꯔꯤ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯁꯔꯇ 2 ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯑꯩꯅ ꯁꯔꯇ 2 ꯑꯗꯨ ꯌꯥꯔꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯝꯅ ꯉꯛꯈꯤꯕꯗꯤ ꯃꯇꯣꯝꯇ ꯀꯔꯝꯅ ꯇꯧꯅ ꯃꯤ 10ꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯑꯗꯣ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯃꯁꯨꯡ ꯂꯩꯉꯣꯏ ꯍꯦꯛ ꯍꯥꯞꯄ ꯃꯇꯝꯗ ꯅꯨꯡꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯃꯊꯛꯇ ꯃꯄꯥ ꯆꯥꯅ ꯅꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯞ ꯆꯥꯅ ꯊꯥꯖꯔꯦ ꯃꯍꯥꯛ ꯑꯜꯂꯥꯍꯒꯤ ꯑꯁꯦꯡꯕ ꯋꯥꯂꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝꯗꯤ ꯑꯜꯂꯥꯍꯒꯤ ꯋꯥꯂꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯃꯇꯦꯡ ꯐꯪꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯗꯤꯔꯍꯝ 3 ꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯄꯦꯜꯂꯗꯨꯅ ꯗꯤꯔꯍꯝ 3 ꯄꯤꯔꯕ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏ, ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯈꯔꯆꯥ ꯇꯧꯔꯨꯒꯅꯤ, ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯇꯃꯛ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯌꯣꯜ ꯑꯗꯨꯃꯁꯨ ꯊꯕꯛ ꯂꯦꯞꯇꯨꯅ ꯃꯊꯪꯒꯤ ꯊꯥꯡꯖ ꯑꯃꯨꯛ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯪꯂꯝꯗꯦ꯫ ꯀꯣꯏꯍꯪ ꯍꯪꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ 5 ꯁꯨꯔꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯎꯃꯪ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯑꯋꯥꯃꯟ ꯄꯤꯔꯒ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯩꯕꯨ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯈꯨꯗꯛꯇ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯃꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯖꯪꯒꯜ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ꯫ ꯑꯩꯅ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯅꯥꯃ ꯅꯤꯁꯥꯅꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯨꯞꯅꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕ ꯑꯗꯨꯇꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯑꯁꯤꯃꯛꯇꯗ ꯃꯥꯂꯦꯝ ꯑꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯈꯥꯏꯗꯣꯛꯂꯒ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯨꯀꯥꯝ ꯁꯥꯗꯨꯅ ꯐꯀꯤꯔꯅ ꯖꯤꯟꯗꯒꯤ ꯑꯃꯗ ꯐꯀꯤꯔ ꯑꯃ ꯑꯣꯏꯅ ꯂꯦꯜꯂꯝꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛ ꯃꯁꯥ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯊꯨꯅꯃꯛ ꯃꯣꯟ ꯈꯥꯡꯂꯤꯕ ꯆꯦꯛ ꯇꯪꯈꯥꯏ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯊꯣꯠꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯀꯣꯛ ꯍꯥꯏꯒꯠꯂꯒ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯔꯛꯈꯤ, ꯑꯣ ꯑꯩꯒꯤ ꯃꯔꯨꯞ, ꯗꯨꯅꯤꯌꯥꯒꯤ ꯅꯤꯌꯥꯃꯠꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕ ꯌꯥꯔꯨꯒꯅꯨ꯫ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯤ꯫ ꯅꯤꯌꯥꯃꯠꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯕꯔꯒꯤ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕꯒꯤ ꯖꯅꯥꯖꯥ ꯊꯥꯡꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯖꯅꯥꯖꯥꯁꯨ ꯑꯁꯨꯝꯅ ꯊꯥꯡꯂꯒꯅꯤ ꯈꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯣ ꯑꯕꯨ ꯑꯃꯤꯔ, ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯟꯈꯤꯕꯒ ꯑꯩꯕꯨ ꯏꯔꯨꯖꯕꯤꯔꯒ ꯑꯩꯒꯤ ꯐꯤ ꯑꯁꯤꯃꯛ ꯀꯐꯟ ꯑꯣꯏꯕꯤꯔꯛꯎ꯫ ꯑꯩꯅ ꯍꯥꯏ,
ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯍꯟꯕ ꯐꯤ ꯄꯨꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯑꯍꯟꯕ ꯐꯤ ꯁꯦꯠꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯍꯤꯡꯕ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏ ꯄꯥꯎꯈꯨꯝ ꯑꯁꯦ ꯍꯖꯔꯠ ꯑꯕꯨ ꯕꯀꯔ ꯁꯤद्ꯗꯤꯛꯅ ꯈꯨꯝꯈꯤꯕ ꯑꯗꯨꯃꯛꯅꯤ ꯀꯐꯟ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯟꯕ ꯑꯣꯏꯔꯕꯁꯨ ꯑꯍꯟꯕ ꯑꯣꯏꯔꯕꯁꯨ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯁꯨꯞꯅꯒꯤ ꯑꯃꯜ ꯈꯛꯇꯅꯤ ꯃꯤ ꯑꯗꯨꯒ ꯂꯣꯏꯅꯈꯤꯒꯗꯕ ꯃꯍꯥꯛꯀꯤ ꯔꯨꯒ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯡꯒꯤ ꯑꯁꯤꯒ ꯕꯣꯟꯗꯅꯥ ꯑꯁꯤꯒ ꯀꯕꯔ ꯇꯧꯕꯁꯤꯡꯗ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨꯡ ꯀꯨꯔꯥꯟ ꯁꯔꯤꯞ ꯑꯁꯤꯅ ꯍꯔꯨꯟ ꯔꯁꯤꯗꯇ ꯌꯧꯍꯟꯕꯤꯈꯣ ꯇꯧꯕꯇꯕꯨ ꯍꯔꯨꯟ ꯔꯁꯤꯗꯀꯤ ꯃꯈꯨꯠꯃꯛꯇꯗ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯄꯔꯗꯦꯁꯤ ꯑꯃꯅ ꯁꯤꯟꯅꯔꯝꯕ ꯑꯃꯥꯅꯠꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯎ ꯑꯁꯤꯃꯁꯨ ꯇꯝꯕꯤꯌꯨ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯊꯧꯁꯥꯗꯗꯨꯅ ꯂꯩꯊꯣꯛꯂꯤꯉꯩꯗ ꯁꯤꯕꯅ ꯍꯥꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯔꯨꯍ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯀꯥꯏꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯇ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛꯅ ꯈꯪꯂꯛꯈꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯁꯤꯋꯠ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯂꯩꯔꯣꯟ ꯆꯟꯕꯤꯈꯤ ꯀꯨꯔꯥꯟ ꯁꯔꯤꯞ ꯑꯃꯁꯨꯡ ꯈꯨꯗꯣꯞ ꯑꯗꯨ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯕꯒꯗꯥꯗ ꯁꯍꯔ ꯆꯠꯂꯝꯃꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯑꯩꯅ ꯃꯗꯨꯕꯨ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯂꯝꯃꯤ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯂꯥꯟꯃꯤꯒꯤ ꯀꯥꯡꯂꯨꯞ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 100,000 ꯑꯃꯔꯣꯝꯗꯤ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯥꯡꯂꯨꯞ 10 ꯊꯣꯛꯂꯛꯂꯝꯃꯤ 10 ꯁꯨꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯃꯁꯥꯃꯛ ꯌꯥꯎꯔꯝꯃꯤ ꯑꯩꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯀꯧꯔꯗꯨꯅ ꯍꯥꯏꯖꯈꯤ ꯑꯣ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯅꯛꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯕꯤꯔꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯉꯥꯏꯕꯤꯈꯣ ꯑꯩꯅ ꯀꯧꯖꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯩꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ ꯄꯔꯗꯦꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯑꯃꯥꯅꯠ ꯈꯔ ꯑꯗꯣꯝꯕꯨ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯗꯨꯕꯨ ꯎꯕꯗ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟꯅ ꯃꯗꯨ ꯎꯕꯗ ꯃꯁꯛ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯑꯍꯦꯛ ꯃꯀꯣꯛ ꯂꯣꯟꯊꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯆꯧꯀꯤꯗꯥꯔ ꯑꯃꯗ ꯅꯤꯄꯥ ꯑꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯃꯝꯃꯨ ꯐꯝꯍꯜꯂꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯅꯤꯡꯊꯧ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤ ꯃꯥꯡꯖꯧꯅꯅ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯏꯅꯤꯡꯊꯧ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯅ ꯅꯝꯍꯠꯂꯕꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯋꯥ 10 ꯍꯥꯏꯒꯗꯕ ꯑꯗꯣ 5 ꯈꯛꯇ ꯍꯥꯏꯔꯒ ꯇꯣꯛꯄꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯍꯥꯏꯕꯗꯤ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯑꯗꯣ ꯀꯅꯥꯁꯨ ꯌꯥꯎꯗꯕ ꯃꯇꯣꯝꯇ ꯐꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯪꯂꯦꯟꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯄꯔꯗꯥ ꯍꯥꯏꯊꯔꯝꯃꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯐꯝꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯨꯝꯖꯈꯤ ꯍꯣꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯖꯩ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯀꯔꯤ ꯊꯕꯛ ꯁꯨꯔꯝꯕꯒꯦ ꯑꯩꯅ ꯈꯨꯝꯖꯈꯤ ꯅꯨꯡ ꯑꯃꯁꯨꯡ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛꯅꯁꯨ ꯃꯉꯣꯟꯗ ꯅꯦꯛꯇꯨꯅ ꯊꯕꯛ ꯁꯨꯍꯟꯈꯤꯕ꯭ꯔꯥ ꯑꯩꯅ ꯏꯇꯤꯡ ꯇꯤꯡꯅ ꯈꯨꯝꯗꯣꯛꯂꯨꯔꯦ ꯍꯣꯏ ꯁꯨꯍꯟꯈꯤ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯅꯍꯥꯛꯅ ꯈꯟꯈꯤꯗꯕ꯭ꯔꯥ ꯃꯍꯥꯛ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯆꯆꯥ ꯍꯖꯔꯠ ꯑब्बाꯁꯀꯤ ꯁꯨꯊꯥꯡꯅꯤ ꯑꯩꯅ ꯈꯨꯝꯖꯩ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯉꯥꯛꯄꯤꯅꯕ ꯆꯪꯖꯔꯤ ꯍꯥꯏꯖꯔꯤ ꯃꯊꯪꯗ ꯑꯗꯣꯝꯗꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯗꯦ ꯃꯍꯥꯛꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯇ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯇ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯈꯨꯠꯃꯛꯅ ꯃꯍꯥꯛꯄꯨ ꯒꯨꯁꯜ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯑꯩꯅ ꯈꯨꯝꯖꯈꯤ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯆꯈꯤ ꯑꯃꯤꯔꯨꯜ ꯃꯣꯑꯃꯤꯅꯤꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯕꯥꯛꯇ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯍꯥꯞꯂꯤꯕ ꯍꯦ ꯃꯨꯁꯥꯐꯤꯔ ꯑꯩꯒꯤ ꯃꯤꯠꯂꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯀꯕꯔꯗ ꯂꯩꯈ꯭ꯔꯕ ꯍꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯑꯋꯥ ꯃꯩꯆꯥꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯛꯅ ꯂꯩꯍꯧꯔꯦ
तसेंगनमक सिबा हाइबा असिना नुंगाइबा खुदिंगमक कक्थटली लाइरेबक्ता ताना चतखरबा इबुंगोन हाकी माइथोंगदी था मचेत कुंबनी हकचांगना चांदी गुंबनी थागुम फजरबा माइथोंग अमसुंग चांदीगुम ngawraba hakchang adusu yata kharedo kabarda masigi matungda harun rasidna masani pagi kabar leiriba basra tana chatkirami abu amir su mahakal loina na chatlammi magi kabar adu yauraba matungda harun rasidna ningamda maisak na phondok amuk hana laklaroi daba he musafir sahi kumja yam dringai ta kharedo asibagi khayata yenglaga penjaramba he ibungo nangbo uraga aigi thawai na sandi phanglambani ahing nungthin animakta nangna naha oina tangkhriba sibagi mahaw ado tanglagani ikoi kuidana hanura baipa aisu aitanate taibang miyobe khudingmak asibagi mahaw tanglagani mahaki yathangtana asumna wahenbani mahakti sarik leite kanagumba amata mahaki manaba leite mapu mahakpu thagachari abu amir nahai ahing ado ai nungtigi tawjaba amal wajifa khudimak loisillaga tumlammi aigi mangda nurgi yum ama urammi mangana yom silammi madugi mathakta nurna mangana nong mangbagumna pak sana sandokli harun rasid ki masa aduna aibu kawraga hairi o amir nahak po Allah Ta'ala na aphaba jaja pinabiba oisanu aina mangoda hangi ibungoy ningthaw nangi halati karino mahak na hayrakhi yamna thawjal hayraba mapu amagi manakta ai yaujare mahak na ingonda haraubire mapu aduna ingonda khudol tawbiriba ase kanagumba na amukta tawbi khidriba nakong na ta khidriba amasung kanagumba gi wakhan na khanbada yawbungam khidriba posaksing aduni hadis mubarak ke dagi ikoina khangmangami hujur aqdas sallallahu alaihi wasallam na haibirami Allah Ta'ala na hai aina aigi aphaba banda singi damakta tharang tawduna thamle pot sing ase kanagumba ge meet amatta na u khidriba nakong na ta khidriba amasung madugi wakal phawa lak khidriba pot singni Hazrat Abdullah bin Masud Rajilau Anun hai Allah Ta'ala na hingi matamda nangalda phamunga taina duna hiplingaida haugatuna tahajud sonba misingi damakta thaurang tawduna thamliba potsing ado mitna amak phawba ukhidriba nakong na ta khidriba wakhanna lamba phangdaba mukarar farista singna phawba khangdaba nabi rasul amatana su khangdaba posak singni wafam ase Quran Sharif ta supanbiri kana amatana khangdriba sigumba miyoising asigi tamakta thamoina pengadaba posak kaya aron balangei dilai haiba si masigi matungda pakhang aduna hairei Allah Ta'ala na kasam saraduna haibiri maduti aina dunia dagi na thorakpa sigumna kanagumna tawroklabadi aibu taramna tawriba sigumna mahakposu soidana tawbigani Allah Ta'ala bu kasam saduna amuk suhairei aina dunia dagi nan thorakpa sigumna kanagumna tawroklabadi aibu taramna tawbiriba sigumna mahakposu soidana tawbigani kanagumna hanruna sitta hanglubada mahak khumlai nupa masa ase aina ningthau oidringai amirun mu'min oidringai mamangda pokpani yamna fazana mahak ngona Quran amsung atoppa mahaisingsu takpi tambikhi aina ining amirun mu'minin oiraba matungda mahakna aibu thadoklamlaga sakhibani aigi nuai yai phaba asidagi mahakna machet ama phawbo saruk laukhide satlamdaida mahaki mamada ain haikhi khodop ase mangonda pikho khodop ki tampha do mamali yamlaba nungini diamond ni ado mahakna madudagi kanaba laukhide siramdaida halakhi nupa masa ado mamagi yathang kaidonungdu su hiktokhide mapana dunyadari da tauduna lay haibagi tamakta mathwai nungai taba puduna mayum thatoktuna sakhiba pakhang masa asigi mapa ibungo Harun Rasid yamna mapuk phaba ningthau singi amirin mu'minin singi manungda amani mal daulat lairabadi khudi khunan asoi angam khara thokpa mahusani tagumsum mahangna dingi damakta tawramba sing ado itihas ki lairik sing da masing thingam dabana uwa fangi
निंथौ ओइरिङैगि चैनुंदा नुंतिगि नफल रकात चामा चामा सोनखि मसे सिरमदाई फावबा थादोखिदे मसागी मालदगी नुंतिगि दिहरम लिसिंग अममम सतका तौरमी सही अमना हज तौई अदुगा सही अमना जिहाद सरुक याई हज तौबा सहीदा महांगना उल्मा चामा अमसुंग मचानी पासिंग लोइनै महांगना पुनमक अदुगी खर्चा पुथोकलम्मी हज चत्तबा सही अदुना मी चहुम हज तौहल्ली मखोई खर्चा चाना थकनबा अमसुंग अफबा फिरोई फिदम पीरदुना चलहल्ली मिंगोंद खुदोल मरांग कायना तम्मी मसे मंगोंद हायरुबा मी अदुगी खक्तगी वा नत्ते हायरुद्रबसु पिरम्मी हौरकपदगी हौना महाकी मजलिसता उलमासिंगबु यामना इकाई खुमनरमी अमसुंग मखोइबु हाइनिंगाई लेतना नुंगसिरमी अबु मुआवी जरीर हदीस बयान तौबदा ममिंग लैरबा ममिंग ममित उदबा मिशक अमनी नोम महाका चाक चामिनरमी चाक तोगलकपा मतमदा हारून रशीदना मसामकना महाकी खुद हामबिरमी अदुगा हाइरमी मसे आइना इल्मा वाला अमगी जत ngangnabagidamakta tawjabani अमीरुल मोमिनीन हारून रशीदना नोमा हजगिदमक्ता चटलिङैदा कोफा कौबा मफम अदुदा पल्लम्मी मफम अदुदगी महा खोंगसालकपा मतमदा अमीरुल मोमिनीनगी खोंगसत अमसुं लोइनरिबा सवारी मयाम अदुना येंगनिंगदुना मियाम थोकनरकलमी बेहलुल कौबा मजनून हैबदा अंगावबा अदुसो लंबी फता हाउदी हुंदोकफम अमदा फमदुना लैरम्मी बेहलुल बु उबदा अंगांगसिंगना यामना लक्नबिरम्मी लैतुमना अमुक था फागी जुगाई अमुक तौ असुमना अवाबा पिरम्मी महौसागुमना नुमित अदुदसु माबु उबदा अंगांग संगु अमा थोरक्तुना मागी अकोइबदा लेपलम्मी कोइन इन्नरम्मी अमीरुल मोमिनीन लाकपो उबदा अंगांगसिंगदुदि चेनखिरम्मी तांजा अदुदा बेहलुलना लाउना कौरई हो अमीरुल मोमिनीन हारून रशीदना खुमलम्मी लब्बेक या बेहलुल लब्बेक या बेहलुल आई लाकले ताकपियु करी हाइनिंग बगे महागना हाइरई अइमन्ना इंगोंदा हदीस अमा हाइबते हदीस असे बयान तौरम्मी हजरत कुदामाना हाय हुजूर सल्लल्लाहु अलैहि वसल्लम ना हज चत्पा मतमदा अइना मिनादा हुजूर बु उट अमदा तोंगदुना लाकपा उरम्मी मतम अदुदा इचम चमना लेंबिरखी मियामदुबु थैदोक हंदे हंदोओ हाइबगी खोंजेसलु तादे अमीरुल मोमिनीन नाकी दमक्तसु नापल तौदुना चत्पा असिदगिदी पिक्चर नोंजना चत्पा असिन हेन फगनी मसी ताबदा हारून रशीद कपलम्मी अदुगा कमना हाइरम्मी बेहलुल पौताक खरा अमसु पिबियु अल्लाहना नाहाकपु चानबिसनु बेहलुलना सैरेंग अनि थिरई मदुदी खंथबियो अमसुंग याबियो नहाकना दुनिया पुनमकी अमीरुल मोमिन ओइरबसु दुनिया पुनमकना नंगी नतुंग इलकलबसु करी कानगनी हयेंगदि नहाकी लेफम कबरगी कोम अमदा ओइरुगनी मी खरना नकल अमदगी अदुगा खरा अमना नकल अमरोमदगी लेपाक सिजलकनी मसी ताबदा हारून रशीद अमुक नकपलम्मी कपना अमुक हाइरकलम्मी बेहलुल नहाकना ममल लैरबा पाउताक पिबिरे खरा अमुकसु ताकपिखो बेहलुलना हाइरई अमीरुल मोमिनीन अल्लाह तालाना कनागुंबा अमबु माल दौलत अमसुंग सक्सु पिनरगा मतम अदुदा पिनरबा बिंचत पिनरबा मतम अदुदा महागना माल अदुबु अल्लाहगी लंबीदा खर्च तौरबा अमसुंग सक्सु अदुबुसु गुनादगी काकथोकचरबदी अमसुंग मसागी इज्जत सन्मान पांबा दो थमलगा मियामगीदमक लेलबदी महाकपु अल्लाहना अफबा मियोबिसिंगी मरक्ता इसिनबी हारून रशीद हाइरई नहाक ममल यामलबु वाफमसिंग ताकपिरे मसिगीदमक्ता नहाक मना फंगफम थोई बेहलुलना खुमलई मना पीगे खलिबा लुपा अदो टैक्स ओइना खोंगबलुरिबा मपुसिंग अदुदा हंदोकपिखो अइदी मदुगी दरकार ओइदे हारून रशीदना हाइरई नहाकी नथक्ता कनागुंबगी लंदोल लैरबदी मदु अइना सिंगदोकचगे बेहलुलना खुमलई अमीरुल मोमिनीन लंदोन सिंगदोकपा हौनदे नंगी नाकता लैरिबा सेलसिंग अदो अतोप्पगी हकनी नंगी नथक्ता मखोय अदुगी लंदोनी हक वालासिंगी हक अदो पिथोकपिखो
ꯑꯍꯥꯟꯕꯗ ꯅꯁꯥꯗ ꯂꯩꯔꯤꯕ ꯂꯟꯗꯣꯟꯁꯤꯡ ꯑꯗꯣ ꯁꯤꯡꯗꯣꯛꯄꯤꯈꯣ, ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯇꯣꯞꯄꯒꯤ ꯂꯟꯗꯣꯟ ꯍꯪꯉꯨ꯫ ꯍꯅꯨ ꯔꯁꯤꯗꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛ ꯊꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯂꯕ ꯈꯔ ꯄꯤꯖꯒꯦ꯫ ꯕꯦꯍꯂꯨꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯃꯁꯨꯡ ꯅꯪ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯅꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯄꯤꯅꯕꯤꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨ ꯔꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯔꯒ ꯀꯞꯆꯕ ꯍꯥꯏꯕ ꯑꯁꯤ ꯍꯥꯔꯨꯟ ꯔꯁꯤꯗꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯒꯨꯟ ꯑꯃꯅꯤ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛꯅ ꯍꯖꯒꯤꯗꯃꯛꯇ ꯆꯠꯂꯤꯉꯩꯗ ꯁꯥꯑꯗꯨꯟ ꯀꯧꯕ ꯑꯉꯥꯎꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯩꯔꯦꯡ ꯈꯔ ꯊꯤꯔꯝꯃꯤ, ꯃꯗꯨꯒꯤ ꯑꯥꯔꯊꯗꯤ, ꯅꯍꯥꯛꯅ ꯗꯨꯅꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯈꯜꯂꯕꯁꯨ ꯅꯍꯥꯛꯄꯨ ꯁꯤꯔꯣꯏꯗ꯭ꯔꯥ? ꯗꯨꯅꯤꯌꯥꯗꯤ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯣ꯫ ꯅꯪꯕꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯀꯥꯍꯜꯂꯤꯕ ꯗꯨꯅꯤꯌꯥ ꯑꯁꯤꯅ ꯍꯌꯦꯡ ꯅꯪꯕꯨ ꯄꯦꯟꯅ ꯀꯞꯍꯟꯒꯗꯧꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯇꯥꯕꯗ ꯍꯥꯔꯨꯟ ꯔꯁꯤꯗ ꯑꯃꯨꯛꯇꯪ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯃꯥꯖ ꯃꯇꯝ 3 ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ꯫ ꯍꯥꯔꯨꯟ ꯔꯁꯤꯗꯀꯤ ꯈꯨꯗꯣꯞꯀꯤ ꯁꯤꯜꯗ ꯏꯔꯝꯃꯤ, ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯕ ꯉꯟꯕ ꯑꯃꯁꯨꯡ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯇꯒꯤꯅꯤ꯫ ꯃꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫